Khurai lamlong de laiba ibudau puthibagi ngarang lai lam thokpo nimita dolairen singi marakta mayai kaba chunjak sizinaba kaya yausilaktuna miyamgi pochai amangata nanghankiba amadi laigi dolaida nungna thajinbana chingba thawong chathakiba adu laibak thibani haina ibudau puthiba construction committee gi president ki thausu puriba Khurai gi MLA Susindro na Pendaba Phongdorakli ngarang gi lailam thokpo nimit ka mari lenana social media da video viral oirakliba sigi matangda laifam lena se da pangthokiba pawgi mifamda MLA Susindro na thodokadu chenaba sing committee gi maikai umang laikan balup ukalda sinaragani haina phongdoki mahakna makha taraduna irang na maram oiraga chahi ani kumkangduna lai haraudaba su fatti haina akhang hai singna phongdorakpagi matungina kumsi chahi asi nimit mangani khaki oina mamingtagi lai haraubagi thoram pangthokpani Dupa machado koi masak khangi adu koi lai harawa committee na de madugi warak waten to wai thause koi tawroi aduna akoi lai harawa committee na Manipur gi umang lai kan balupta akoi sinagani hojik kanna video viral chalai ba angang se moi mathanda nate moi mi masing yami adagi lai bu si thoi do to ma chu dum somak lai haraga de soina China pirakani aduna masigi poche umang lai kan balupta ukal da akoi na sinajare la le haijaga da bani shoda akoi committee da di yare akoi di mioi bani shoda la le haibadi fadana haibum thoi na khali aduna shoda la le haijaga dabne na ai